Ayuk anganbani aigya Gopal chaitharuraga karai. Fiseng hongdoklaga Bhagwan gi thogal changnaba magi loinabi kaurai. Tari bro, kangsi khinglo lao, Bhagwan seba thengkini. Aigya Gopal gi loinabi Radhika Fiseng hongduna Fidol chingkhatlaga mapuroibagi manak tamna changlai. Aigya Gopal na barti hairi. Loinabi Radhika na kangsi khingli. Bhagwan gi seba langba loirabada aigya Gopal na hairai. Ngasi di holi oirangani. Holi pala kharadi Govindaji gi holi sakpa halakpada aigi mamtopsida sakpa laklarani. Nangna khara sillangu. Loinabi na khumlai. Moy aigya aidi thajadebu lakadaba mande. Aigya Gopal na hairai. Lakani. Karigi lakloidawribano. Ipa ipu haktaktagi tawraklabani. Chahi amattasu aigi mamtopsida holi saktana abir chainadana yausang loikiba yaudri. Loinabina moy aigya handak malemgi oina coronavirus haibra ama sandoraklibadu India yaurake haiduna yausang thaba loina thingkre haiduna ngarang numidang dukan thoklubaduda haina hawe. Masina achumba oiradi holi lakadaba mande haijabani. Aigya Gopal na marak thalai. Yare thabalga holiga amuk changdamnaraklanu. Coronavirus haibadubu kayam sathiba jatno. Manipurda yorakpasu natana karigi Manipurda yausang holi tokani. Loinabina moy aigya ga ngangnaba itik oijade cha ising honajarukige. Aigya Gopal na changu nathau tawjaruro ensang hawalu. Radhika imungda changki. Aigya Gopal di mamtop machi amada phamli. Pung ama hena famlaklabani. Radhika di ensang mana masing semba loiduna chak mai thagakrabani. Aigya Gopal di karisu tawsenge khandana ningaidana asum phamli. Kari budi tawruni Brahmanni laikai ikai khumnaribani. Usop mela luhong khongdongba lai tingi thabak ama hek lakpaga Aigya Gopal haiduna miyamna tanaribani. Ngasidi usop mela chatkadaba leite. Holi lakpa ngaibana ngasigi mathau oiri. Magi loinabina radio paiduna thorai. Moy aigya se taret makhagi radio pau lakliye holi lakani haiba thajadebu. Aigya Gopal na chaihatli. Nangbu ngai hakta tuminna layu. Pau se hana takisi. Akisbani Imphal Nolini Devi na pau pajari ahanbada mapu manai pau taminai. Raja sida complete lockdown mapung phana sathari. Uchinna chinna pau loisinkre. Aigya Gopal di tarangna tauduna laikre. Magi loinabina kaurai. Moy aigya. Aigya Gopal gyan khanglak lai. Ha mi punba thingkre haiba. Ngarang numidang pulisna chatuna thabal mafam thugaikre haiba. Holi tauba abir chainaba amatta yararoidaba. Magi loinabina khumlai. Yararoi moy aigya yumdagi mapal phawba thokpiganu haribasini. Sanglasi sa ising chathoknaba tawrurasi. Aigya Gopal chak chaningbaga amatta poktre amu hairai. Chaba phamthabaga holi sakpa amuk laklabadi ai ngaihak ngaikhige. Loinabina hairai. Changdum changlasi moy aigya laklaroye pulisna loina tankhairamlani. Makhoi ani imung changminaki. Numittu adum holi lakhidre yausangsu adum loikre. Mahausagi matogum Aigya Gopal ngasisu nganna hogatuna snan tawrure. Magi loinabi Radhika kauthoktuna Bhagwan gi seba langba loire. Seba loibaga chatnaba hobe semsai. Magi loinabi na hanglai. Kadai da lengbidoino moy aigya chathokanu na mayam wa ngangnaringai launnaringai maraksida. Aigya Gopal na khumlai. Ngasini ne mamang laikai gi thoibi gi machalgi mangani chakawbodo ngarang su soibidanaba haidana laklamibadune. Loinabina moibu karimata khangdraba jatlo mi tinbiganuna lauriba mayamse chakawbobu yagadro. Aigya Gopal na khumlai.
Karigi yaroidoribano apangbi usop mela chatrabadi kadaidagi paisana hingani ekhoidi corona na sirasu siba chadabagi sirasu siba amhani asumna ngangnari ngaisida mapalda mi kauba tarai aigya gopalna haridas ni ne tholae haiduna aphinga pai oina thoki aigya gopal aigya haridas ka chakau bagi chak thongba chatminakhi magi loina bi radhika na leptuna yenghawi machinda solhawi Hare Krishna asoi angam yauhan biganu Bhagwan ngak thokpiu ngai hak leiraga aigya gopal aigya haridas mapam chakau bagi chak thonglingai da police laktuna phakre haiduna wa launarei radhika mapuroiba police na phakre tabada laifam sapham khangdre angau biga chap manakre tharo malo onduna onna thoina kapsaki mapuroibagi wakhalna mairi oiduna maijak kankhibana ayuktu machara hele yasang lakpada police na mapuroibabu mayumda thilaklami lockdown manungda yumdagi mapal thoktanaba khanghalami tangai fadana thoktaba mak yadrabasu mask sizinaba hand sanitizer sizinaba hairamaga chatkhre mapuroibagi wakhalda mipaijabana angaubi oirabi radhika mapuroiba ubada ngamkhai leitana harauzarami makhoi anita leijabani aigya gopal su apokpina naitom pokpirami haujikti apokpi su leikhidre aigya gopal amadi radhika makhoi anigi su machanupa ama pokchei madusu akanba anaba amadagi kanba ngamhaudre leijaba maral mathum kaithoktuna machabu kannaba phana kanna hotnajaki adubu maral loiba nattana machabudi kanba ngamkhide makhoi ani tathok tasin tawduna hingjabani Corona virus ki khongjel di nongma ge yangsil lakli lockdown hangdokadaboi maningi makhata na lockdown hekta sangdokhi usop mela toiba lamdam sida nongmata pothaba phangjaramdaba aigya gopal ngasidi mapung fana pothare adubu chakhau gi landi kansilakli leibaki achauba usop mi lising tinba kaya aigya gopal pujari oirai adubu lockdown manung sida kadai dagi mi lising tinba usop tawrugani mi yangkhai chama tinba fawba yadraba matam sida aigya gopal mamto machi amada phamli radhika pukhri dagi ising sanabul ama konduna karai mapuroibana phamliba adomda changsilai radhika na hairai moi aigya hangchit se cheirauba numitni hayengdi Bhagwan da kachanaba mana masing khara lairudaba yaroi pung nipal dagi baro phawbudi kaithel macha hangi hai hayeng kaithel ngai hak lengthok lusira aigya gopal na khumlai kaithel chatpadudi araibani khutta selbu amatta leite kayadi kuire aina usop mela chalaktribase police na pharuba numittudagi ngasi phawbu chatri lairamba paisa kharadusu mapaldagi pot pusalakpa leplani na cheng hawai leithokhraba natra nangbu khangbadaine radhika khumfam khangde tasengbasu mana ningai tawduna hawai chengwai phanayam leisalubani radhika na taplapna khumlai moi aigya Bhagwan geni tawdabadi yaroi kamdawni athen pot ka amata kanaraklaroi tabazala aigya gopal na hairai thajadeda karakadaba mande handakti radhika na amuk hairai adubu moi aigya kainomta di khanasi kaidobage aigya gopal na khumlai khanaba haibabu mangal uti tawraga loisanba haibaduni Bhagwan gi soidanaba radhika na hanglai moi aigya moi gi lockdown haibasibu kayam kuina tawkhidoi jatno aigya gopal na khumlai khangde aishu karamba matamda loidawribano anabagi misingdi nongma gi ising ichawgum hengalakli aikhoibu kayam kuina hingkhini chadabagi sigadawribra natraga corona na hatkadawribra loinabina moi aigya haidaba ngakta hek haibire karigi sigani chadabagi su siroi corona na su siroi government na chana thaknaba yenba haurani hairibasidi moigi corona haidudi ising asaba thakladi hekta phai haida
ꯑꯩꯒꯤ ꯒꯣꯄꯥꯜꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯍꯥꯏꯕ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯂꯒ ꯐꯩ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯆꯣꯏꯔꯣꯜꯅꯣ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯂꯒ ꯐꯔꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯋꯥꯅ ꯂꯥꯌꯦꯡꯂꯤꯕꯁꯤ ꯂꯥꯌꯦꯡꯈꯤꯗ꯭ꯔꯣ ꯑꯅꯥꯕꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯍꯦꯟꯒꯠꯂꯛꯈꯤꯗ꯭ꯔꯣ ꯑꯗꯨꯒꯁꯨ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯊꯪ ꯃꯈꯣꯏꯅ ꯈꯞꯅꯍꯧꯔꯒ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕꯅ ꯈꯨꯌꯥ ꯑꯃꯠꯇꯅꯤ ꯃꯗꯨ ꯆꯥꯔꯒ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧꯔꯤꯕ ꯑꯩꯒꯤ ꯒꯣꯄꯥꯜꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯈꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯩꯒꯤ ꯒꯣꯄꯥꯜꯅ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯗꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯂꯩꯉꯥꯛꯅ ꯀꯌꯥ ꯌꯥꯝꯕ ꯃꯤ ꯀꯟꯕ ꯉꯝꯒꯅꯤ ꯃꯆꯥꯅꯨꯄꯥ ꯄꯜꯂꯛꯄꯗꯨꯗ ꯔꯥꯙꯤꯀꯥꯒꯤ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯃꯥꯏ ꯑꯗꯨ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯅꯨꯡꯍꯤꯛꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯍꯩ ꯑꯃꯠꯇ ꯄꯥꯎꯈꯨꯝꯂꯝꯗ꯭ꯔꯕꯁꯨ ꯂꯣꯏꯅꯕꯤꯒꯤ ꯊꯃꯣꯏꯗ ꯄꯨꯔꯤꯕ ꯃꯩꯆꯥꯛ ꯑꯩꯒꯤ ꯒꯣꯄꯥꯜ ꯈꯪꯏ ꯑꯩꯒꯤ ꯒꯣꯄꯥꯜꯁꯨ ꯃꯊꯃꯣꯏꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯤꯕꯅꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯈꯜꯂꯤꯕꯅꯤ ꯕ꯭ꯔꯥꯍ꯭ꯃꯟꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯠꯇꯁꯨ ꯍꯩꯍꯧꯗꯦ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯀꯔꯤ ꯇꯧꯅꯤ ꯈꯟꯐꯝ ꯈꯪꯗꯦ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯁꯔꯀꯥꯔꯅ ꯀ꯭ꯂꯕꯅ ꯄꯤꯔꯛꯄ ꯆꯥꯛꯊꯨꯡ ꯑꯗꯨꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯈꯪꯏ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯀꯔꯤ ꯎꯄꯥꯏꯅ ꯍꯤꯡꯒꯅꯤ ꯌꯣꯄꯥꯛ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯍꯧꯔꯗ꯭ꯔꯣ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯒꯣꯄꯥꯜꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ ꯔꯥꯙꯤꯀꯥꯅ ꯃꯄꯨꯔꯣꯏꯕꯗ ꯂꯩꯁꯤꯟꯗꯨꯅ ꯊꯣꯡꯒꯥꯟ ꯐꯥꯎꯕꯗ ꯊꯣꯛꯆꯔꯨꯒꯦ ꯑꯩꯒꯤ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ ꯈꯥꯎꯗꯨꯒ ꯊꯣꯡꯒꯥꯟꯗꯗꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯔꯥꯙꯤꯀꯥꯅ ꯄꯥꯎꯈꯨꯝꯂꯛꯏ ꯃꯣꯏ ꯑꯩꯒ꯭ꯌꯥ ꯊꯣꯡꯒꯥꯜꯗ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯕ ꯂꯥꯛꯂꯤ ꯂꯧꯕ ꯊꯣꯛꯄꯤꯔꯛꯑꯣꯅ ꯂꯥꯎꯔꯤꯕꯁꯦ ꯍꯥꯏꯐꯦꯠꯇ ꯂꯦꯡꯊꯣꯛꯆꯔꯨꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯑꯩꯒꯤ ꯒꯣꯄꯥꯜꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯧꯒꯠꯄꯤꯕ ꯉꯝꯒꯅꯤ ꯀ꯭ꯂꯕ NGOꯒꯤ ꯇꯦꯡꯕꯥꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯂꯗ꯭ꯔꯥ ꯀꯔꯤ ꯎꯄꯥꯏꯅ ꯍꯤꯡꯒꯅꯤ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯒꯣꯄꯥꯜ ꯋꯥꯈꯜ ꯂꯪꯖꯤꯟ ꯄꯨꯟꯗꯨꯅ ꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯈꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯌꯨꯛ ꯌꯦꯡꯈꯣꯡ ꯇꯝꯂꯛꯄꯗ ꯑꯩꯒꯤ ꯒꯣꯄꯥꯜ ꯏꯔꯨ ꯁꯥꯟꯊꯦꯡꯂꯨꯔꯦ ꯁ꯭ꯅꯥꯟ ꯂꯣꯏꯔꯗꯨꯅ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯚꯒꯋꯥꯟ ꯁꯦꯕꯥ ꯂꯥꯡꯃꯤꯟꯅꯈ꯭ꯔꯦ ꯑꯩꯒꯤ ꯒꯣꯄꯥꯜ ꯃꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯇꯅ ꯚꯒꯋꯥꯟꯗ ꯍꯪꯖꯔꯤ ꯀꯔꯤ ꯎꯄꯥꯏꯅ ꯍꯤꯡꯒꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯄꯨꯡꯀꯠ ꯀꯠꯊꯣꯛꯇꯨꯅ ꯏꯁ꯭ꯋꯔꯗ ꯆꯪꯖꯩ ꯚꯒꯋꯥꯟꯒꯤ ꯄꯨꯖꯥ ꯂꯣꯏꯕꯒ ꯂꯣꯏꯅꯕꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯨꯅꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯩꯒꯤ ꯒꯣꯄꯥꯜꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯑꯩꯒꯤ ꯒꯣꯄꯥꯜ ꯎꯕꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯔꯨꯝꯃꯤ ꯑꯩꯒꯤ ꯒꯣꯄꯥꯜꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯄꯤꯔꯒ ꯃꯥꯝꯇꯣꯞ ꯃꯆꯤ ꯑꯃꯗ ꯐꯝꯃꯤꯟꯅꯩ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒ꯭ꯌꯥ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯁꯖꯤꯕꯨꯒꯤ 19 ꯄꯥꯟꯕ ꯑꯁꯤꯗ ꯏꯃꯥꯒꯤ ꯐꯤꯔꯣꯏ ꯊꯣꯛꯂꯦ ꯑꯩꯒ꯭ꯌꯥꯅ ꯈꯔ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯇꯧꯕꯕꯨ ꯌꯥꯒꯗ꯭ꯔꯣ ꯂꯣꯛꯗꯥꯎꯟ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯛꯗꯥꯎꯟꯒꯤꯕꯨꯗꯤ ꯌꯥꯅꯤ ꯑꯩꯒ꯭ꯌꯥ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯗꯦꯕ ꯀꯔꯃ ꯇꯉꯥꯏꯃꯛ ꯐꯗꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯤ ꯌꯥꯝꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯤ ꯌꯥꯝꯒꯗꯕꯁꯨ ꯅꯠꯇꯦ ꯀꯅꯥꯝꯇ ꯕꯥꯔꯇꯣꯟ ꯇꯧꯖꯗ꯭ꯔꯦ ꯇꯉꯥꯏ ꯐꯗꯕ ꯃꯤ 30 ꯃꯨꯛꯇ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ ꯑꯩꯒ꯭ꯌꯥ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯅꯥꯕꯁꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥꯁꯤꯒ ꯁꯥꯒꯣꯟꯅꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯅꯤꯡꯕ ꯎꯠꯇꯨꯅ ꯑꯩꯒꯤ ꯒꯣꯄꯥꯜ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯁꯥꯒꯣꯟꯅꯅ ꯍꯤꯡꯕ ꯇꯝꯕ ꯇꯥꯕꯅꯤ